Masi phongkiba tungan pausi singamadi social media dagi lokachaba pausingi update pijari ahanbada maruoiba pau NSCN IM gi lusingba TH Muibana Senapati Khongchatta Kuki NP gi mioi amata yaukiba leite sarup yakiba leite haina sengdoragli TH Muibana Manipurda chaliba khongchat asiga mari lainana Nagaland gi naga singna TH Muibagi mathakta phongdokpa wafam sing social media da viral oiragli Naga singna taliba dabi sing kaidongaida yaba ngamloi haina ex director general Assam Rifle na phongdoragli Arambai Bengal gi PRO Robin Mangang Khwairakpamgi update singa loinana mioi lising kayana saruk yaduna Senapati da Thuingalen Muiba taram okre aikoina Nagagi puwari kaidongnongda kauthuk loidabani framework agreement ta yumpham oiba Indo Naga political gi issue solution porkadabani haina Naga CSO singna warep lokre Taliban amadi Pakistan gi marakta sanakiba peace talk mai pakhidre Mi ani hatkibagi matangda pikhalakpa CBI gi closure report reject tawkre Pakistan gi attack ta BLA gi mioi taramari sire Lawyebagi machine na sapkhaibada sinmi amagi makut kakre Pollution handhanabagi pandamda Delhi da nong suanaba tharang tawkiba mai pakhidre Maharaja Buddha Chandra bu Silong da phajinduna thamlaga namfuda sign tawhankiba merger agreement adu chatnaba yaroi haina Fulendro na phongdokre Cyclone Metha Andhra Pradesh Yorakibaga Loinana Nupi ama Laikidre Festival season gi namada donation tawdanaba GPR Enna warning tokre Manipurda nicotine amasung hidak managi polam sing yawba gutha amasung pan masla kudagdagi yonba sing thingkre Revolutionary gi wahan thokti namthabiraba amasung khongul musilaklaba miyambu maning makha tahanbani mingchat gi nade haina ZUF na phongdoragli Bangladesh amasung Northeast gi marakta connectivity hengathanaba India Myanmar Thailand transport corridor mapangal kankhananaba khanakre Manipur gi irang loidringaida state government na sangai festival pangthoknaba silibasi matang sade phongdoknaragli Hojik pau sandongna pijari NSCN IM gi lusingba TH Muibana Senapati Khongchat lakbada Kuki NP gi mioi amata yaukiba leite saruk yakiba leite haina sengdorokbagi warol miyamda pijari Kuki NP Manipur Apex Body of Kuki Tribe ngasi tang 18 tha 13 da Senapati da NSCN IM gi lusingba TH Muiba lakbada Kim haibadi Kuki NP Manipur na mateng pangge amasung harau tayamna okpa yawi haina social media da aduga announce toriba nupa adunasu haikiba wahising adu aranbani asoibani haina sengdokchari maramdi TH Muiba okpada Kuki NP Manipur gi lusingba amata yauruba laite hairiba wahising asi miyamna lana Longna Kigadore, Haibagi, Kuki NP Manipurna, Sengdokchabani, Haina, Jan Kholung, Hawkip Goba, Secretary Information and Publicity, Kuki NP na Sengdorakli. NSCN IM gi lusingba TH Muibana mahake pongnapam lamdam Manipurda sahi yangkai gi matungda lakliba khongchat asiga mari lainana Muibagi Manipur khongchat asida Nagaland gi naga maru oina Muibabu yadaba naga singna Muiba nahak Manipurda adum laikro halaklanu Nagaland da haibagi posting social media da viral oiragli Matam kayagi mamangdagi NSCN IM gi TH Muibana lusingba timna taliba tonganba naga singi flag amasung constitution India lengakna kaidongaida yaba ngamloi haina ex director general Assam Rifle na phongdokre Makatarakpada Arambai Bengal gi PRO Robin Mangang Khwairakpamna asumna update piragli Awang Sekmai Community Health Center da Niyomgi Wangmada Canteen amadi license yaudana pharmacy hangjiliba Sekmai Makha Lekaidagi Angom Angangjau Hospital Campus aduda mayum oisinduna sanga yoksinduna numidang khudingi mamanaba kaya koksillaga yu thakjin chasillaga law khongba machin thiduna lawba khongba toina tawrakpadagi aikoina khara waraklaba matungda Sekmai Police Station da sinaduna ahing ama lokap da thamjillurabani mahak hospital aduda leiba yaroi Niyomgi Wangmada Haiduna 12 September 2023 amadi 25 October 2025 ta medical director na order thoklabani adubu namdana hojiksu phamjinduna leiri karisu khangdaba mahakna maram oiraga doctor na irakpa hidak kaya patient singda lana pisinduna mi hatke tawba amadi doctor suspend chalhange tawba masing yame staff singna hailei ama ani heklubadagi hatkani haiduna thang paiduna lawba khongba masing yamle hospital asi Arambai Bengal Sekmai unit amadi ai isagi leifamgasu yamna naknana leiba maram oibana hairiba
Angangjau mafam asida amuk hana lakpa yaroi hek changlakpa mikupta thoklakpa afadagi daida masana pujagadabani lakliba date 31 asida medical director na inspection lakbigadoriba asida akanba action loduna haiba miyoi asi Mima Nadaba, Angangjau asi, Tanthokpigadabani, Natrabadi, Honorable Governor da, C. Iragani Haina, Sumna update Pirakli. Arambai Tingolgi PRO Robin Mangang Khwairakpamgi Aruiba update ta. Lebak asi Namfuda Azowa Safu Amana Tugai Handore, Manipur Koba State Amani, Haina Kangnadre, Magi Apamba style da, Ming Thonaragli, Maitaina Kangleipak, Kukina Kukilen, Nasi Senapati dana, Long Lip, Nagalim, Haina, Mike that Lauri, Masi Apabakudam Amadi, Sung Oi Oidre, Soidana Azoba Lan, Makasata Nabagi, Mai Zubani, Atopa, Lemhoriba Purup Karanasu, Makogi Tonganba, Manglan Kaya, Mangnari, Atuba Matamda, Indiana, Tasin Khomjinduna Apunma Masagatragadi, Lebak asi, Machet Tara Tokna Karaklagani, Guiraroi, Masida Kwaidagi Lingjen Manadaba, Kwaidagi Singba Saraga, Pangba Asidi, Maitaina, Oire. NSCN-IM General Secretary Thungalen Muibabu ngasi nungtil Senapati District Headquarter da Nagagi Bioi Lising Kayana Harokte Hamna Okre United Naga Council UNC na mapung oina taramna Okpagi Thorum Adu Senapati District Headquarter Stadium da Pangthuki Masage Chahi Mariputra Mathoi Suraba Naga Politician Iho Asigi Luchingba Thungalen Muibabu District Asigi Miyamna mapung phana saruk yaduna mahakbu taramna oknabagi ngasi district asigi mahai loisang sing lana establishment sing lalol itiki thabak sing amadi transport service ki thabak pumnamak ngasi nongmagi oina leptuna luchingba asibu oknabagi anganbadagi hauna miyamna sem saduna leinaki nagana khundaba Senapati district asigi maikei kayadagi lakpa miyoi sing amadi naga taba district singi mihut sing yauna miyoi puna lising kuntra romna veteran naga luchingba asibu taramna oknaba district headquarter da lagnaki district asigi Miyam kumai amagi matogum harau tayamna oknaki natki jagoi amadi isai saktuna makuta nagagi flag paiduna muibabu lambidagi hauna pareng leptuna taramna okhi naga luchingba sina helicopter da Senapati district headquarter da thunglabaga helipad asida hana ngaiduna leiraba United Naga Council UNC Tribal Hoho Sing Association Unit Sing All Naga Student Association Manipur Ansam Naga Women's Union amasung NSCN gi official singna taramna okhi helipad tagi thoram pangthokpham stadium phawbagi lambida lakpada Royal Brother Motorcycle Club na nak yeta moibhana tongliba garibu ngak sengi lambigi nakalda miyamna natki phijol sing setuna khuta Naga National Flag paiduna mahakbu taram okhi Naga luchingba asina thorom mafam hek yoropaga Naga People's Organization NPO gi President Cuba Peter na taram okpagi warol piki tungda Naga Tribe Kunmathoi amasung Apex Civil Society Organization singi mihut cultural presentation tawki amadi natki oiba jagoi isaigi thorom sing utkhi taram okpagi thorom adubu mapungoina siliba United Naga Council UNC na thoromgi manungchana Naga People's Declaration su miyamda lauthoki declaration aduda India Naga political talk asida Naga miyamgi interest amasung hak punamak daita loriba NSCN GPRN gi collective leadership ta Naga miyamna thajaba thamba amadi Government of India amasung NSCN anigi marakta kumja lising ani taramanga gi August 3 da sign tawnakiba framework agreement ta yumpham oiraga Naga political issue asi Naga miyamgi apamba matung ina warusin ama purakpa haiba wafam asida Naga miyamna amato oina leminanaba haiba asini Naga People's Declaration adu UNC Ansam NWUU NPMHR Tribe Hoho Singi President Sing District Apex Body Singi President Sing Naga Village ki Chief Headman Sing na punna khuyek piri masagi chahi yamsilakpana maram oiduna luchingba asina ngasi mahakpu taramna opagi thorom aduda miyamda wa ngangba ngamkhide adubu mahakna miyamda piba ahiba paujel chirol mahaki mahut sinduna NSCN-IM gi Deputy Ato Kilonsa Deputy Prime Minister VS Atemna miyamda pathokuna tahanki paujel chirol aduda Thungalen Muibana Senapati amasung Southern Nagalim gi miyambu ubada apenba poi Naga Nation amagi damak nakoina mateng pangbiba ayhaki damak isor khurambiba apenba amadi thagatpa phondokli aikoina Naga gi puwari kauthokleidabani framework agreement ki makhada Indo Naga political solution purakani haibagi thajaba thamki Naga luchingba asina sahi humphu gi matung masagi pongnapam Ukhrul district ki Somdalda thasigi kunithoi da thunglaraba matung
Chayot Amarom Masaki Pungnaphamda Leiramlaba Matung Ngasi Dimapurda Leiba Hembronda Halakpani Halakpagi Lambida Mahakpu Senapati Districtki Miyamna Taramna Oknabagi Thorang Adu Tawkhibani Akanba lan thengnakraba matungda tangkak ani thokna Taliban amadi Pakistan gi marakta shanti purakna bawari sanakhiba adu mai pakna chathaba ngamkhidre marak asida karigumba Pakistan na Afghanistan da landaraklabadi Islamabad chaihangani haina Taliban lengangna akanba warning pikre report asina hai numit nini gi mamangda Pakistan gi Defense Minister Khawaja Asifna Taliban gi peace talk ki matangda Chathariba wari mai pakpa ngamdrabadi Afghanistan da open war toba natana atopa lambi leite haina aki akhang pi khiba laikre lebak ani gi marakta peace talk ki matangda wari sanakhiba adu Taliban na lal losinaba honarakpada mateng pangani haikibani adubu Pakistan na guaranteed amadi security manage tongnabagi matangda Taliban dagi aiba oina pigedabani hairakpadagi peace talk asi fail oikhibani hairi leba ani gi marakta yanaba purapa ngamdaba asina Afghanistan amadi Pakistan gi marakta achoba lanjau ama thorakpa yabagi thajaba leire Pakistan gi Minister Singna security gi wafamda yenglaga terrorist singi bayokta landagani haina phongdokhibani amoromda Taliban singnasu karigumba Pakistan na landaraklabadi chapchaba pakhum pigani haina laukthokre Namairakpam Gobin amadi Namairakpam Nobo Koba Miyoi ani security force ka nongmai kapnabani haiba thodokta sikibagi matangda CBI na pikhalakpa closure report Chief Judicial Magistrate Imphal West not reject tokre laikidraba miyoi anigi imung manungna file tawrakpa protest petition da impham oiraga court na CBI gi closure report adu reject tawkhibani kumja lising ani 18 gi November 19 da CBI na closure report ama file tawrakhi report adu da Namairakpam Gobin amasung Namairakpam Nobo Laikidabadu khut thongnabada sikiba natte security forces na operation chathagrabasu miyoi ani adu sikibagi chapchaba maram khangba ngamde haina palakhi kumja lising ani mapal gi April 3 da Lampen police station da Imphal West commando gi SI Huidrom Su Kumar na lusingba miyoi singna FIR file tawrakhi Game Village amasung Langol area da militant khara leire haiba paw phangbadagi AR yawba team ama sangsilubada khut thongnarakpadagi miyoi ani adu laikhidabani hairi Pakistan ge security force na ngarang numidang athengbada kwekta manakta leiba Balochistan Chiltan Mountain region da nongthaktagi attack chathabada Balochistan Liberation Army BLA gi miyoi 13 sire haina report amana phongdokli singi manung hanjinba mafamda leiriba BLA gi camp singda Pakistani army na akhanaba mongda nongthaktagi attack chathakibani attack aduda BLA gi militant singna sijinaramba camp kaya amangata thoganki Balochistan province da security convoy amasung infrastructure project kaya da attack chathaduna amangata thoganbagi damak BLA gi mathakta Pakistani Armina ngarang ahing nongthaktagi attack adu chathakibani hairi Indian Institute of Technology Kanpur IIT Kanpur na maru oiba thodang lauraga Delhi da pollution thokpagi chang hanthanabagi pandamda khutsemgi oiba nong suhanabagi matangda lakhutkiba thorang mai pakhidre nongthakta pairiba lechilda ising manil gi chang marang kaina yaudaba maramna khutsemgi nong suhanabagi thorang adu mai pakpa ngamkhidabani haina IIT Kanpur gi scientist singna phongdokre lebak asigi konung oiriba New Delhi da nungsit motpagi chang ka hena wangkhalakpadagi pung 23 gi manungda Aniruk suba oina khutsemgi nong suhanaba thorang chathakibani Delhi gi mafam kayada asengba nungsit phanglakdabaga loinana muibagi hakchang sokanba yaba mawngda laichil tharakpadagi Delhi government na IIT Kanpur ga khusamna duna khutsemgi nong suhanaba thorang lakhotki hiram asigi matangda IIT Kanpur gi professor Samesh Ranjan na haiki khutsemgi nong suhanwagi damak laichilda ising manilgi chang Wangna yawba tangai fade adubu haujikmaki oina Delhi gi nongthakta pairiba lachilda ising manilgi chang marang kaina yawdabana khutsemgi nong suhanabagi thorang mai pakpa ngamkhidabani IIT Kanpur gi statement amana hai cloud seeding tawduna khutsemgi nong suhanba haibasi akoibagi ising nongsit ki phibamgi makha poli lachilda ising manilgi chang yamna yawdrabadi khutsemgi nong suhanbada suhanabagi thorang mai pakloi Delhi da ngarang lachilda yawba ising manilgi chang chada 15 dagi kun phawbadamak oiki maduna maram oiraga cloud seeding tawrabasu khutsemgi nong suhanba ngamkhidabani Delhi gi environment minister Mandir Singh Sirsana phongdokhibagi matungina lachilda yawba ising manilgi chang hek hengalakpaga khutsemgi nong suhanaba thorang amuk hana paikhatnaba honari Indian Meteorological Department asu haujik oriba lachilda yawba ising manilgi chang asida khutsemgi nong suhanaba thorang lokhotpa kudong chararoi haina phongdorakli
Ningkha tamna lejaramba lebak ama oiriba Manipur bu India da tilhanabagi damak Maharaja Buddha Chandra bu India lengangna fajinduna Silongi Red Lane da aukiba kumja lising manchamapan nipumapal September gi tangkun mathoida unconstitutional amasung illegal oiba mawongda India na nampu sapuda merger agreement sign tawhankiba adu invalid oiba maramna chanaba yaroi haina observation of National Convention on Manipur Merger Issue lising manchamapan mariputra humdoigi observation committee gi convener Fulendro Konsamna Pongdokre, Wapamasi, Amova, Amuko, MSF, PDM, Amadi, PMLPAM Look Mangana Puna Sinduna JM Holder Pangtukiba Observation of National Convention on Manipur Merger Issue, Lising Machamapan Merputra Humdoigi, Ningsing Thoronga Mari Lenana Mahana Pongdokibani, Mahana Hai, Matam Aduda. Taunakiba merger agreement adu chatnaba yaroi haiduna committee asina kumja lising chamapan mariputra humdoidagi matam sangna ngasi phawba lauduna lakli matam adugi ningthau Maharaja Buddha Chandra bu Silongda numit kyani fajinduna thamlaba matungda namfu sapuda agreement adu sign tawhankhibani haibasi mayek sengna khangi loinana agreement adu bu sign tawbada yawkiba matam adugi Assamgi governor oikiba Prakash Chadar Patel na pikiba yathangi matung ina Manipur gi ningthau Maharaja Buddha Chandra adu fajinduna namfuda agreement adu sign tawhangedabani haiba mayek sengba document sing leiri maram aduna hariba namfu sapuda tawnakhiba agreement adu international law gi matung innasu madu illegal oiba agreement amani maram aduna merger agreement adu chatnaba yaroi haina miyamna punna leminaba mathok tai loinana merger agreement tawkhraba matung lamdam asigi political status ta Tonganba impact kaya piduna lamdam asida leminariba phuruk maselgi marakta amaga nungsinadana India lengangna thengkhang kaya da sinduna tangdu leitaba phibam amada leiba ngamdriba asi miyamna mayek sengna khangminasi haina phongdokhi Bay of Bengal dagi haurakhiba cyclone Montha Andhra Pradesh yorokhibaga loinana nupi ama leikhidre state adugi samudra khongbal singda akanba nungsit yawba nong chubaga loinana miyoi cha kaya saphagadaba mafam singda hongdok hankre cyclone asi awang amasung nongpok lomda lakadaba maramna Manipur yauna awang nongpok state singda nonglin lungsit ki chaitheng phanggadori tha asigi kunthra mathoi phawbagi manungda Manipur dasu cyclone asi chaitheng yorakani haina Met Department na mangjawnana section wa pirakli Hauzik Manipur gi lokpham kaya low munba amadi yainabagi damak khawbagi thabak kanna chathaba maramna nonglei nungsit asina lokpham kaya da amang ata pirakadra haina mi painaba longmi kaya yaunare hairi Festival season gi namada kanaguma amatadagi sale gi donation natraga mateng lawdanaba NSCN GPRN a loop asigi national worker singda akanba directive pikre GPRN gi kilo kilonsar gi makada Secretariat of Kilo Affairs na issue tawkiba official information amagi matung ina loop asigi rank khudingmakta lairiba member singna festival season gi namada private institution government department miam contractor amadi business establishment singdagi makhal amatagi sale gi mateng amata lawroidabani hariba khongthang asi Nagaland sinba tungna pangthokadoriba festival season sing asi hena wahanthok leina amasung santi oina pangthoknabagi damaktani mari leinaba region sing sub region sing central administrative area gi career taker Central Administrative Officer amasung President singna hariba order asi mapung phana pangthoknaba amasung monitor tawgadabani hariba directive asi ngangna chattaba singi mathakta GPRN gi provision singi matung ina akanba action sing lokhatkani hairi Manipur government na state asida nicotine yauna hidak manage polam sing yawba chewing tobacco product sing pan masla amasung gotkha yonba yauna masibu saba pasinduna thamba amasung distribute tobagi thabak khudaktagi chahi amagi oina athingba thamle haina Manipur sarkar gi Health and Family Welfare gi Commissioner of Food Safety and Commissioner cum Secretary Suman Singh na order ama thokre order asigi matungina hariba athingba si Food Safety and Standard Prohibition Act Restriction on Sales Regulation Lisingani Taramathoi Amasung Food Safety and Standard Act Lisingani Tarataruki Provision Singi Makadani Masigi Maru Eba Pandamdi Tobacco Let's Food Producing Public Health Sohan Gadaba Kaya Asidagi Ngakthoknabagi Damaktani Hairi Tontification Asina Makatana Hairi Bana Athingbasi Makal Kuding Maki Gotkha Pan Masla Sat Tobacco Pure Tobacco Khaini Jarada Yauna brand natraga packaging style gi
खेनबा थमदना मनम नुंगसीबा अमसुंग महाव यावबा टोबेको खुदिंगमक अथिंगबा लैगनी ऑर्डर असिगी मतुंगिना कंज्यूमर सिंगना निकोटिन अमसुंग हिदाक मनागे पोलम सिंग अदु इराई लाइना यानसिनबा यानबा पुन्ना योनबा नत्रगा तोंगान तोंगानबा योनबदसु अथिंगबा लैगनी हारिबा डिसीजन असी लेबाक असिगी तोंगान तोंगानबा स्टेट सिंग अमसुंग यूनियन टेरिटोरी सिंगदा टोबेको अमसुंग निकोटिन यावबा गुटखा अमसुंग मसिगा मानबा प्रोडक्ट सिंग खुदकता थिंगनबगी सेंट्रल एरेका नट मार्केटिंग कॉर्पोरेशन अमसुंग यूनियन ऑफ इंडिया अनिगी मरकता सुप्रीम कोर्ट थेंगनखिबा केस अमगा मरी लेनना इंग कुमजा लिसिंग अनि 13 सुप्रीम कोर्ट न पीखिबा डायरेक्टिव अमगी मतुंगिना लखोलकबा थबक सिंगनी हाइरि जेनचुई ग्रुप ना रिवोल्यूशनरी एथिक्स अमसुंग मसिगी मरुएबा प्रिंसिपल सिंग अदु खंगना चटकेदबनी रिवोल्यूशन गी वाहन थोक्ति नमथबीरबा अमसुंग खोंगुल मुसिलकलबा मियाबु डिफेंड तौबा अमसुंग मनिंग तमहनबनी लोइनना नमथबीरिबा मियाम अदुगी हकचांग सिंग अदु फंगनबा होनबनी मसागी मिंगचत की नते हाइना ZUF की इंफॉर्मेशन एंड पब्लिसिटी विंग ना थादोरपा चिरोल असना हाइरि चिरोल असना मखाता ना हाइ जेनचुई ग्रुप ना अतोपा ऑर्गेनाइजेशन सिंगबु इकाई खुमनबा यावना नेशनलिज्म की दमकता मखोइगी असेंगबा थौना लिंजन कथोकपा अमसुंग मखोइगी अचीवमेंट सिंग अदु इकाई खुमनबा यावना तमगदबनी मचिन मनाव ओइरिबा सिंगी मरकता खना चैनबगी थौदोक लेपगा लोइनना हेना नुंगसी चानना लेमिनना होनगदबनी इंडिजिनस पीपल सिंगना अमत ओइना पुनसिनदुना अखोइगी पारी पुरीगी लम अमसुंग राइट सिंग फंगनबा होनबगी मतम अदु यामना थेंगमले आइन काइना इलीगल इमिग्रेंट सिंग अथिंगबा अमत यावदना लेपतना चंगसिलकपा असिना तमना तमना अखोइगी लम कया खोपचिनदुना खुदोंगथीबा असि लेपतना हेंगलगली लोइनना लमदम असिगी असेंगमा मचा ओइरिबा खुदोंथीबा फिबमदा लागली ngasi aikoina mayoknariba lepa leitaba akiba pirakliba kaya asigi mayokta sing amasung tamda leiriba indigenous community khudingmak amata oina punsinduna lepnaba appeal tori arm group sing amasung miyam marakta makhal amatagi tokhai khaidokpa amasung pal amata kham thamloidabani makoigi identity history amasung future मखुतुदा तमना तमना लोक्सिनबा होनरकलिबा कयासिंग असिदगी अखोइना फ्यूचर लम अमसुंग मियाम ngak सेंदुना असोय अंगाम यहोंदना थंबा हाइबसी अखोइगी खुदिंगमकी दायित्वनी मरमदुना लमदमसिदा लेरिबा इंडिजिनस आर्म ग्रुप सिंग मिसअंडरस्टैंडिंग लेहंदना इलीगल इमिग्रेंट सिंग अमसुंग एक्सटर्नल फोर्सिंग असिगी मखुतगी अखोइगी तुंगी मिरोल अमसुंग लम डिफेंड तौनबगी दमकता अखोइगी थौना लिंजेन अमत ओइना पुनसिनबा मतम ओइरे हाइरि बांग्लादेश अमसुंग नॉर्थ ईस्ट स्टेट सिंगी मरकता कनेक्टिविटी हेंगटहन्नबा अमसुंग इंडो म्यांमार थाईलैंड ट्रांसपोर्ट कॉरिडोर हेना मपांगल कंखटनबा हाई लेवल टॉक फोर्स ऑन दी नॉर्थ ईस्ट इकोनॉमिक कॉरिडोर के अहुमसुबा मिफम आइजोलदा पांगथोकरे हौकिबा निंगथौकाबा नुमिता मिजोराम के चीफ मिनिस्टर लालदू होमाना शेयर लौदुना पांगथोकिबा मिफम अदुदा गवाहाटी असि नॉर्थ ईस्ट स्टेट सिंगा हेलीकॉप्टर कनेक्टिविटी हेना फगटहन्दुना सेंट्रल हब अमा ओइना डेवलप तौनबगी मतंगदसु खनकी नॉर्थ ईस्ट रीजन असिदा रेलवे कनेक्टिविटी हेंगटहन्नबा अमसुंग इनलैंड वाटरवे हेना फगटहन्नबगी मतंगदसु खनकी मिफम अदुदा बॉर्डर ट्रेड इंफ्रास्ट्रक्चर असि हेना मॉडर्नाइज तौबा मवोंदा सेमगत छागनबा अमसुंग इंटरनेट सर्विस असि हेना पाकथोक चौथोकपगा लोइनना हेना फगटहन्नबगी मतंगदसु मिफम अदुदा यामना कुमना खनकी लोइनना नॉर्थ ईस्ट स्टेट सिंगदा पुथोकलिबा पोथोकसिंग असि युमथंगनरिबा बांग्लादेश अमसुंग अतोपा लेबाक सिंगदा एक्सपोर्ट तौदुना लमदम असिगी इकोनॉमी की फिबम हेंगटहन्नबा हाइबसि मथौ ताइ हाइना खनदुना हारिबा लम असिदा अकनबा मियेंग सिंग थमदुना थबक पाइखटनबसु मिफम अदुना खनकी नॉर्थ ईस्ट रीजन दा नेशनल फ्रंटियर रेलवे ना पाइखटलकलिबा रेलवे कनेक्टिविटी की मनुंग चना रीजन असिदा रेलवे ट्रैक किलोमीटर लिसिंग तरुक चनिपान कुनमापल मपुंग फाना डेवलप तौबा लोइरे नॉर्थ ईस्ट स्टेट सिंग मरु ओइना मिजोराम सिक्किम मेघालय अमसुंग अरुणाचल प्रदेश की कैपिटल सिंग असि यौना रेलवे कनेक्शन लेहनबना नेशनल सप्लाई चेन दा रिमोट एरिया सिंग असि मपुंग फाना सेमजनहनबा ngomgani मसिना रीजन असिदा पैसेंजर सर्विस खक्ता नतना कार्गो फैसिलिटी हेंगटहन्दुना सेनमिटलोनगी फिबम दसु हेना फगलहनगनी हाइना मिफम अदुना लौबगा लोइनना हारिबा थबकसिंग असि अथुबदा थबक ओइना पांगथोकनबा सेंटर की मरी लेनबा मिनिस्ट्री सिंगदा तक्सिनबसु वारेप लौखी स्टेट अमगे फेस्टिवल पांगथोकपा हाइबसि लेबाक असिदा शांति लेरबा मतुंगदा प्रजा मियाम पुनमगना मसा मसागी युमदा लेजरबा मतुंग पुंगनिंग वाखल हराउना नुंगाइरबा मतमदा पांगथोकदबनी मरम अदुना स्टेट गवर्नमेंटना इरांग लोइद्रिङैदा हौजिक संगाई फेस्टिवल पांगथोकनबा सिलकलिबा असि मतंग चादे मरम अदुना फेस्टिवल असि IDP सिंगना शरुक जाबिगनु थौरम असि कमिटी ऑन प्रोटेक्शन ऑफ मैतै विक्टिम मोरे कोपमेट ना
Lebak Miyamga Loinana Tingani State Sarkar Nasu Festival Pangtoknaba Khongthang asi lepkadabani haina lup asina thadokpa Chirol sina hairi Chirol sina makata na hai Manipur da thokliba irang asi mapung phana santi hanjin hanba oidri amasung irang asina maram oiraga chamjaraba micham kaya ge punsi makre mioi kaya amagi yum kai mai thadokpi khibadagi memake leitaduna lanjenaduna IDP oina relief camp kaya da saigda phum loduna leiri mayumake leijadraba relief camp da awa kaya khangliba wakhal phathaba ngamdraba mioi kaya amasu suicide tawduna sikhibagi thokdok kaya leptana thokli maramaduna state government na Sangai Festival Pangthokani haina silakliba thorang asi yaningde amasung pangthoktanaba khanghalli hojik Manipur da PR lengak thamduna irang asi loisingani hairiba central government ki Phirepna state asida santi purakpa ngamdri state asigi national highway singda free movement lehengani haikibadu thabak oina onthokpa ngamdri irang asina lanjenaraba IDP sing sahi asigi December fawbugi manungda masa masa ge yumda hanjilhangani haikibadu thabak oina pangthokpa gi mami udri More Churachandpur Modbung amasung Kangpokpidagi lanjenarakiba IDP sing resettlement tawnabagi policy amata government na khananaba amadi lokhotpham thokpa khongthang ama lokhotpa leite maramaduna miyoi lising kayana lanjenaduna IDP oina relief camp singda saidangduna leiraga Sangai Festival kannabagi pandamda amasung tourism yokhatnabagi pandamda Sangai Festival pangthoknabagi Siliba asi aikoina yaba ngamloi Jerosna aroibada hai miyoibagi punsida sangaina hena maru oibra miyoibana leiraba matungda sangai kangadabani miyoiba leitrabadi sangaisu leirubagi kanaba leiroi maramaduna irang asi mapung phana loisindriba makai amadi state asida mapung phana santi laktriba makai state level festival amata pangthokpiganu haina Kopmet Morena lengak amadi miyamgi pungning singsilakli Makha tarakpa aroiba pauda editorial kalamdagi machang oiba amatang lokhatchari India lengaki khut chauna yaubana irang asi loisinba ngamdana leibani Sahi ani tha manga helaklaba kuki narco terrorist singi miyoi bagi hak khongkaunaba hingsatana mang tharaga maitei singda leptana chathariba asi lebak thugainaba lan amani pham mihobagi lan natte haibasi aikoi khudikmakna wakhel taminaba matam oire sahi lising ani henbagi puwari leijariba maitei singna ngasidi mikap thoklasi aikoigi lai oikraba ipa ipu singna ireipak iramdam karamna kanduna ngaktuna lakhi haibadu ngasigi mirol asina hangatna ningsingminaba yengsinminaba yamna maru oiragli ipa ipu singna ireipak iramdam ngakpa kanbana thawaidagi hena lumna loduna yeknaba singna chathakiba lantheng kayada nokna thawai kathoklamkibani haibasi ngasigi mirol asina kawba yaroi ing lisingama chanipan taramapal dagi lisingam chamapun kuntaruk phawbagi chahi taret khunta khiba Manipurgi ningthoksingi mathakta chathakiba lan aduda misi mina awa ana kaya nangkrabasu thauna pharaba matam adugi ipa ipu singna awaba sing maithiba biduna aikoigi ngasigi iramdam asi kanduna lakhibani ing lising amaga chanipan maripu tramathoi da thokiba Anglo Manipur War British singi lengak sasan adugi mayokta aikoigi thauna pharaba ipa ipu singna thengnaduna lakhi loinana ing kumja lising amaga chamapan chupna marida British colonial rule gi mayokta haukiba ahanba nupilan adu matam adugi thauna pharaba aikoigi imasing amadi ing kumja lising amaga chamapan kunthra mapal da thokiba anisuba nupilan adu thru adusu thauna phabi imasingna matam aduda thokiba khutsemgi chak tangbagi thawong adugi mayokta akanba lantheng chathaduna thawai phawba thadokduna maithiba pikhibani loinana ngasi phawba Manipuri singna state ki thakta ningsing thoram pangthokduna Ningsing bagal loinana thauna phabi ima singi mapamda ikai khumnaba uttuna lakli ikui kuidena thokiba kumja lisingani amagi June tara mari amadi tara nipal phawba lamdam asigi miyamna Bharat lengak amasung NSCNIM anigi marakta chathagiba peace talk ki marumda without territorial limit haiba wafam yausilakpadagi yaningdaba phongdoktuna thauna pharaba lamdam asigi pari tara nipalna mathwai kattuna maithiba piki numit asibu ngasi phawba the Great June Uprising Day haiduna palan ningsing thoram pangthoktuna ikai khumnaba utli Manipurgi haukiba thengkhang kayada iramdam asibu thugainaba chatharakiba tongan ba lalong kayada thauna pharaba
ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯧꯈꯤꯕ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥ ꯌꯥꯎꯕ ꯂꯥꯟꯗꯥ ꯑꯁꯤꯗ ꯃꯤꯑꯣꯏ 250 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯤꯑꯣꯏ 70,000 ꯍꯦꯟꯕꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯤꯑꯣꯏ 70,000 ꯍꯦꯟꯅ ꯆꯪꯖꯐꯝ ꯂꯧꯕꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯅꯥꯏꯗꯨꯅ ꯂꯩꯔꯤ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯐꯥꯎꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯖꯀꯨꯔꯥꯊꯣꯔꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯕꯤꯖꯟꯗ ꯊꯕꯛ ꯁꯨꯕ ꯆꯪꯈꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯁꯨ ꯀꯥꯎꯕ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯕꯗ ꯑꯃꯗꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯃꯥꯏꯑꯣꯟ ꯑꯃꯗ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯕ ꯂꯥꯟꯅꯤ ꯂꯩꯕꯥꯛꯀꯤ ꯐꯝ ꯃꯨꯟꯅꯕꯒꯤ ꯂꯥꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯆꯍꯤ 2ꯒ ꯊꯥ 5 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯐꯝ ꯃꯨꯟꯅꯕꯒꯤ ꯏꯍꯧꯗ ꯇꯨꯈ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯆꯠꯊꯔꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯍꯧꯔꯛꯐꯝ ꯃꯨꯟꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯕꯒꯤ ꯂꯥꯜꯍꯧ ꯆꯪꯁꯤꯜꯂꯤꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯅꯝꯊꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯑꯃ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯃꯆꯦꯠ ꯐꯛꯇꯣꯛꯂꯒ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯑꯣꯏꯕ ꯖꯥꯂꯦꯡꯉꯝ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒꯤ ꯈꯨꯠ ꯌꯥꯎꯅ ꯂꯥꯟꯗꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯈꯪꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯌꯥꯎꯅ ꯃꯤꯔꯩꯕꯥꯛ ꯏꯔꯝꯗꯝ ꯅꯨꯡꯁꯤꯖꯕ ꯄꯨꯝꯅꯃꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯂꯧꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯁꯤꯃꯛ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅꯁꯨ ꯂꯥꯟꯗꯥ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯆꯠꯅꯕ ꯌꯥꯔꯣꯏꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯐꯝꯗꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯀꯟꯕꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯐꯩ ꯍꯥꯏꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ